Manipur ki Deputy Chief Minister Nepsa Kipgen Council of Minister de Gelauto U Naga Micham Fab the Cheneriba KNFP ki Chairman ST Thangboy Kipgen Fagadavani Haina Naga People's Union Imphal na lengak de Chatkhre ngasi Naga People Union Imphal na Sinduna Imphal East District ki manung chana leiba New Chakon ge Tribal Market ge Naga Singh ge CSO Singh Maitei ge CSO Singh amadi Maitei Pangal ge CSO Singh galoina na Achouba rally ama Naga Micham Singh da Kuki Khutlai Paiba Singh na Chathariba Miyot Minai gi thawongbu yaning de haiba galoina na CM Banglo tamna rally ama Chatkhre Miyoi lising kayana saruk yaduna chatkhiba rally adu state amadi Central Security Force na konung mamangda leiba traffic island da thatlaga thamkhi tungda Naga People's Union Imphal gi miyoi nipana saba kangbu ama police kaloina na CM ga unanaba changkhi CM unaba du da loop asigi maikei degi memorandum ama pisingani haire konung mamangda lehoriba rally adu da saruk yariba miyamna mafam adu da khongjang sangsinduna kholau kaya lauduna mihut nipan adu halakpa ngaikhe NPUI ge President M Ngaran Min Haikibada ngasi CM de Pisin gani hariba point taret yauba memorandum aduda May 16 da Konsa Khulgi Naga Micham Kun Lailon Wi-Fi village tagi issue ge agreement lairiba kuki terrorist singna fakibagi thodokta chenariba sing faduna court trial chathabiu pastorani yauna Naga Micham taru hojik fawba hostess oina thambada chenariba Lailon Wi-Fi village ki chief Lalboy Wi-Fi amadi village authority sing nupi sing khudakta fabiu phakiba miyoi sing rescue tauna na ba kuki khulai paiba singi mathakta search operation chathabiu kuki terrorist sing na Chirunaga dolangdagi Wilson bu Jagwang Tek village ta attack chathaduna hat khibagi achumba wayel fanghanbiu ukrul gi TM ka somda ambush tauduna Chinau sang amadi Yairengam washum hat kibagi achumba wayel puthokpiu suspension of operation ge agreement abrogate tawbiu haibasi yauri haike PTV na yaroi haiba utba oina ngasi ekoi rally si sinbani aduna nemja kipkengi nupa thangboy kipken maase UPA ki chairman ni KNF ki president ni maase hanbada book tobiro bhabiro punishment life imprisonment diro nemja kipken deputy CM minister of council ki drop tobiro haibse ekoi ki ahanba prime demand ni lolon Wi-Fi ki chief Lord Boy Wi-Fi village authority amadi women myamdo thabiro action lobiro kuki shu terrorist myami nomai se seize tobiro government gi custody de thambiro shu abrogate tobiro kuki refugee myam se Manipuri tan thokbiro Manipur da maite amadi Naga innocent myam nongma gi hak se topiro kuki len demand do topiro kuki na Manipur gi lam putingda kuki len haina nongyung se remove topiro haide se ekoi gi dimani Amukogi President S. Sanjoy na Fongdo Kibada, Maming the Ngairaba Wahan Toklay Traba Central Forcing Han Bikro Haibasi, Aikogi Achouba Warep Amani, Kanagumba Kanglu Furup Amana Akai Bataruklabadi, Lup Naging Duna Leroy, Imalebaki Damag, Tawai Tan and about Matampum the Maktalady, Manipur Kanana Sutugai Bearoi, Samna Machet Amafawa, P. Bearoi, Manipur the Lady Ba Kanglu Furup Kuding Mak Aikogi Iram the Masigi Ichelina Ngaktani, Fazan Kiba Nagagi Ichelina Taruk Tado Pirau, Fazan Duna Tamliba Kuki Tara Marisu,
sing lemna thadokpana fabo oigini Manipur da khundari ba mioi lakh 13 si India gi divide and rule policy na ngamhangumsi haina phongdokhe Aikoina thawai ponta pina bagi dongta aikoi ready tawar lady kaidong ida su Manipur samra masi the kai bi aroi Manipur the lady jati khudemo community khudemo akoi iram irai ba izati ngatani akoi I gi mari china ngatani nakoi gi central Indian singna Manipur 1949 dagi ngasi bogoda mute mine Chatkhre base khudok te lek kadamni Naga gi bisam china sing khudok ta without a conditional thadu kadamni ngasi sahi mari manga sa mangi ba sen thuma se sahi kuncha nipu photo gomloi Manipuri meom ngasi di lambi yum ni me ba thola ga khola abul lard se yan right time ni habe se haidun ningi